tema se kuidi ku helanu ko hoi hoi ai support lo ko da bem nei ba yam nungai ri inaw pa ga khangne base ya achina kom yang kana gre ado ibungo se nupi ki thirabo kai nu tema pi thi dri da pakhang ni kai no hai ma si myang ho da ri ngai da pi khoi sa ba ga sang de de tema yaro ada mai ngi tordi ibungo ai isa nupi ma le yebo ko adu ga khangna ro mi nang bo tolli de tema ai haina roi da as yaro seba khangna ro ba ai isa nupi do yam phagar jani no dong man de tema haina roi da kai gi no khangna ro ba se isa nupi ne phagra ba ma le yeba khangna ro ba du ga akhoi na pa mi si de ne adu nu pi de na te be tema seba koina ro ba nang bo hoi de tema tema na su am pha jana ha si bu yeng thu sangai ke ne tema ibema nang ne nupa yam phabam leireba asi khangno ba nang amta as taleda ina mai as yaroi se ina man haise nangi phana bane ba tawnu ko ina ma ai di seba haima talle ko ina man hari sibo nangi phatana ba haigadra ba se yaroi ko khangna da yaroi phana bo rasne ai do matang sadri haba ho adu nang se angang na drabane haba se ina man hari si yawo ba as angang yam oi da ka dina mi hei sing ka pasara tamaga mi chawum oi do ni ho adu su oyo boko aina hari ina man sili ni pase si yaro ke dorge nangbo talle ko ina mai ga hais ni he yaro base yad yari ko hazing matam nang khangna hodana karam kana khangna ge haino nana ma khoidine noi sahi matang de ko nupa se amata nate kun thani khangna rei se khanga bra adugo noi gi na yam basni ne laure ne khanga bra lai re ini yari ko khangna de yaro haisni ina manang sidi talle he mi na talle ha ga giri giri sum tak sale lai nga tang pa sibo pa bong khangde ina manang chakro chalo sai da ngata kari ngang nu ni sibo ina man hari se nangi da mukta phana bane kari ni ge magi phana ba ta haibiraga nang se angang na trabni be ma khanga bra ina man hari se wakhal tawo nang bo ho tai ina mana tak tu sune ai wakhal yam thi na tai ko hojika ngi nu pa ne tawi sing sida khangna raga kari kana dori ge aduna bu ai tumina lai thok gi wan ya da tuk so kai no hazi wakhal da bi noi gu mi sing sine nupa koi hodrabani na nayim pa ge khala kanda nupa am ta phangdana mangdan tawri miyam sing je tu koi no ya draga aina silliba thawrang sida akhoi bi mana yarak tagadi kamain tawni idea has ai namdana mabu ama natraga ama tawraga mabu namdana ni pas ko hen gani ba khangdre tok du season ne na se tap tai lo salu re kanam du lei balak ti manipur tori birang sen baroma covid matam su ngai re ai phau na sam se tri na di dukan ate ate di kamai torom du no ba chakholo ko mani chakholo na la tom tin hai se mane kari dimale taram ta pyong gi tawba ha dimaleta au kai no ai bo ai di yam chau phamana ti ge man tik 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 tor lei jabane kana party ki ai gi dimale tar se pisalam dawba ko akhoi na mana lawi se noi na ma di ako si law gi ba ina ma do adu se pasalo as di wa khalam khalu re dimale ta ga ha bu da kai ato ba thabak tawrage de an pa khali juna ka su tau de da sum dimang ga ha bu da sa thagat kre ba nga phamo ya ni phamo ha au yani phamo ya ni du yani is thabam cha tawba adu piramo na changpa nang lo ina ma ki ma no pi ma lei ha au ba mane oh adu di piramam na yung thokhrage ko ya ye dimang bisala mi ni ma so ai bu lo re amma ani ahum mari manga ibema taru si nangi breakfast ina mo thambiyo ngan as ibema seba amu kai dawrgi na ina mana har si yawo ba kai wano seba kui roi ba nang ne
ꯅꯨꯄꯥꯒꯤ ꯉꯝꯗ ꯈꯪꯅꯧꯃꯤ ꯑꯁ ꯑꯃꯨꯛ ꯍꯧꯔꯕ ꯏꯅꯝꯃ ꯏꯕꯦꯝꯃ ꯅꯪꯕꯨ ꯁꯦꯕ ꯅꯨꯃꯤꯠ ꯅꯤꯅꯤꯗꯁꯨ ꯅꯨꯄꯥꯗꯒ ꯄꯥꯎ ꯐꯥꯎꯅꯧ ꯍꯥꯏꯕ ꯁꯤꯃꯤ ꯑꯩ ꯇꯜꯂꯦꯃꯤ ꯏꯅꯝꯃ ꯅꯪꯕꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯌꯥꯎꯗ ꯐꯔꯦ ꯐꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛ ꯈꯪꯅꯔꯒꯦꯀꯣ ꯑꯗꯨ ꯃꯈꯥꯗꯤ ꯍꯥꯏꯔꯛꯑꯅꯨ ꯑꯩꯉꯣꯟꯗ ꯑꯗꯨꯅꯦꯕ ꯁꯤ ꯈꯪꯅꯔꯕꯀꯣ ꯍꯣꯏ ꯌꯥꯔꯦ ꯑꯝꯇ ꯆꯠꯊꯣꯛ ꯑꯩ ꯑꯝꯇ ꯁꯥꯟꯅꯒꯦꯁꯦ ꯑꯁ ꯁꯤꯃꯤ ꯁꯤꯗꯤ ꯊꯅꯝꯃꯣ ꯌꯥꯔꯦ ꯑꯦ ꯅꯪꯂꯣ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯑꯩꯒ ꯀꯣꯏꯅꯧ ꯍꯥꯏꯁꯦ ꯅꯪꯗꯤ ꯌꯥꯝ ꯊꯤ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯅꯪꯕꯨ ꯅꯨꯄꯤ ꯀꯌꯥꯒ ꯀꯣꯏꯖꯔꯛꯑꯒꯦ ꯀꯣꯏꯖꯔꯛꯇ꯭ꯔꯤꯗ ꯅꯪꯅ ꯑꯍꯥꯟꯕꯅꯦ ꯁꯦꯡꯉꯕꯣ ꯑꯁꯦꯡꯕꯩꯅꯦ ꯅꯪꯅ ꯑꯍꯥꯟꯕꯅꯦ ꯀꯣꯏꯗꯣꯏꯁꯦ ꯃꯥꯗꯤ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯀꯌꯥ ꯁꯨꯕꯤꯅꯣ ꯑꯩꯅ ꯑꯣꯏꯗꯣꯏꯁꯤꯕꯣ ꯑꯁꯦꯡꯕꯅꯦꯕ ꯅꯪꯅ ꯑꯍꯥꯟꯕꯅꯦꯕ ꯑꯩ ꯀꯅꯥꯝ ꯀꯣꯏꯖꯔꯛꯇꯦꯕ ꯁꯦꯡ ꯑꯗꯨꯝ ꯍꯥꯏꯒꯗꯧꯔꯒꯦ ꯀꯌꯥ ꯁꯨꯕꯤ ꯑꯣꯏꯗꯣꯏꯅꯣꯗꯣ ꯑꯣꯛ ꯆꯥꯛꯄꯒꯤ ꯇꯧꯔꯤꯁꯦ ꯃꯥꯅ ꯑꯍꯥꯟꯕꯅꯦ ꯍꯥꯏꯔꯒ ꯁꯨꯝ ꯍꯪꯂꯦ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯅꯠꯇꯦ ꯉꯥꯏꯈꯣ ꯅꯪꯅ ꯋꯥ ꯉꯥꯡꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯗꯨꯅ ꯑꯩꯁꯤꯅ ꯅꯪꯒꯤ ꯀꯔꯝꯕ ꯅꯨꯄꯥꯒꯤ ꯂꯤꯁ ꯀꯌꯥꯗ ꯊꯝꯗꯣꯏꯕ ꯍꯥ ꯀꯌꯥ ꯁꯨꯕꯅꯣꯕ ꯑꯩꯅ ꯋꯥ ꯉꯥꯡꯕꯅ ꯃꯔꯝ ꯍꯩꯔꯤꯕ ꯄꯨꯟꯁꯤꯁꯤꯗꯅꯦ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛꯐꯥꯎ ꯍꯦꯛ ꯈꯪꯅꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯑꯃꯗꯤ ꯍꯥꯏꯒꯦ ꯇꯥꯖꯧ ꯑꯩꯉꯣꯟꯗꯅꯦ ꯅꯝꯊꯥꯛ ꯇꯧꯔꯕ ꯅꯪꯅꯦ ꯆꯥꯏꯔꯦ ꯏꯇꯩꯃꯅꯗꯤ ꯌꯨꯝ ꯃꯤ ꯀꯅꯥꯝ ꯂꯩꯇꯦ ꯇꯥꯃꯣꯁꯨ ꯅꯣꯡꯉꯥꯟꯕꯗꯩ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔ ꯍꯜꯂꯛꯑꯦꯅ ꯑꯩꯕꯨ ꯁꯤꯗ ꯇꯣꯏ ꯀꯧꯔꯤꯁꯦ ꯃꯤꯅꯒ ꯑꯃꯨꯛ ꯈꯪ ꯈꯣꯠ ꯇꯧꯔꯗꯤ ꯑꯩ ꯍꯩꯅꯗꯦ ꯏꯇꯩꯃ ꯍꯣꯏ ꯏꯕꯨꯡꯉꯣ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨꯀꯣ ꯑꯁꯤꯗ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯦ ꯈꯪꯉꯦꯗꯅ ꯑꯁꯤ ꯂꯩꯔꯤꯕꯅꯤꯅꯅꯦ ꯅꯇꯩꯃꯅ ꯐꯅꯕ ꯁꯤꯟꯒꯦꯕ ꯈꯪꯉꯕ꯭ꯔꯥ ꯀꯩꯝ ꯄꯥꯈꯠꯀꯅꯣꯕ ꯍꯣꯏꯅꯦ ꯏꯇꯩꯃ ꯍꯥꯏꯕꯗꯨꯗꯤ ꯐꯩꯌꯦꯕ ꯑꯗꯣ ꯑꯩꯁꯨ ꯃꯤꯍꯨꯜꯗꯤ ꯁꯨꯝ ꯌꯥꯎꯁꯜꯂꯛꯇ꯭ꯔꯤꯅꯤꯅꯦ ꯑꯁ ꯀꯩꯝ ꯇꯧꯔꯤꯃꯤ ꯅꯪꯕꯨ ꯑꯗꯨ ꯀꯃꯥꯏꯅ ꯁꯤꯟꯗꯣꯏꯅꯣꯕ ꯑꯩꯅ ꯈꯟꯕꯗ ꯑꯣꯏꯕ ꯌꯥꯕ ꯑꯝꯇ ꯂꯩꯇꯦꯕ ꯏꯇꯩꯃ ꯅꯠꯇꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯏꯇꯩꯃ ꯀꯃꯥꯏꯅ ꯁꯤꯟꯗꯣꯏꯅꯣꯕ ꯄꯪꯈ꯭ꯔꯦꯍꯦ ꯏꯕꯨꯡꯉꯣ ꯅꯪ ꯁꯤꯃ ꯀꯣꯛꯇꯣ ꯋꯥꯈꯜꯗꯣ ꯑꯝꯇ ꯌꯥꯎꯗꯦꯕ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯦ ꯅꯪꯒ ꯀꯣꯏꯅ ꯇꯥꯔꯗꯤ ꯈꯪꯅꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯎꯅꯕꯗ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯔꯅꯤꯗꯅ ꯃꯀꯣꯛꯁꯦ ꯑꯝꯇ ꯌꯥꯎꯗꯦꯕ ꯍꯣꯏꯅꯦ ꯏꯇꯩꯃ ꯑꯩ ꯀꯣꯛꯁꯤꯗꯤ ꯍꯨꯏ ꯂꯥꯎꯕꯤꯅꯦ ꯅꯩꯔꯦ ꯑꯗꯨꯅꯤ ꯄꯪꯒꯅꯨ ꯁꯤꯡꯉꯣꯕ ꯅꯇꯩꯃ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯎꯕ ꯈꯪꯉꯕ꯭ꯔꯥ ꯍꯣꯏ ꯏꯇꯩꯃ ꯉꯁꯤꯅ ꯀꯥꯏ ꯆꯠꯁꯦꯕ ꯉꯁꯤꯗꯤꯅꯦ ꯌꯥꯝ ꯊꯥꯞꯅ ꯑꯊꯥꯞꯄꯗꯈꯔ ꯊꯥꯞꯅ ꯆꯠꯁꯦꯕ ꯆꯠꯂꯔꯣꯏꯔꯦ ꯀꯩꯅꯣ ꯏꯇꯩꯃ ꯑꯗꯣ ꯅꯪ ꯑꯃꯁꯤꯒꯤ ꯃꯃꯥꯡꯗꯗꯤꯀꯣ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯔ ꯈꯪꯉꯨꯍꯦ ꯑꯃꯁꯤꯅ ꯅꯤꯡꯕꯨ ꯑꯩꯉꯣꯟꯗꯈꯔ ꯁꯧꯕ ꯍꯧꯔꯛꯑꯦꯕ ꯑꯗꯣꯈꯔ ꯈꯪꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯥꯁꯦ ꯈꯔ ꯈꯪꯉꯨꯀꯣ ꯍꯣꯏ ꯏꯇꯩꯃ ꯑꯩꯁꯨ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯦ ꯑꯃꯁꯤꯁꯨ ꯁꯨꯝ ꯈꯪꯅꯒꯦꯅ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯁꯨꯝ ꯅꯨꯡꯁꯤꯕꯣꯏ ꯅꯨꯡꯁꯤꯗꯕꯣꯏ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯇꯩꯃ ꯁꯨꯝ ꯅꯨꯡꯁꯤꯈꯠꯂꯛꯏ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯉꯛꯇ꯭ꯔꯦ ꯏꯇꯩꯃ ꯑꯩꯅ ꯃꯥ ꯈꯪꯅꯍꯜꯂꯤꯁꯤꯕꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯟꯗꯕ꯭ꯔꯣ ꯑꯩ ꯂꯩꯁꯦ ꯀꯩꯅꯣꯕ ꯑꯗꯨ ꯋꯥ ꯅꯠꯇꯦ ꯏꯇꯩꯃ ꯁꯨꯝ ꯑꯩ ꯋꯥꯈꯜꯗ ꯐꯥꯎꯕꯗꯣ ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯥꯁꯦ ꯅꯨꯡꯁꯤꯅꯅꯕ ꯑꯩꯅ ꯅꯪ ꯈꯪꯅꯍꯟꯕ꯭ꯔꯕ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯒꯦꯕ ꯍꯣꯏꯁꯦ ꯌꯥꯔꯦꯁꯦ ꯇꯧꯅꯨꯀꯣ ꯂꯣꯏꯁꯜꯂꯨꯔꯣ ꯆꯠꯂꯣꯕ ꯏꯇꯩꯃ ꯂꯣꯏꯁꯜꯂꯨꯔꯣꯕ ꯍꯣꯏ ꯑꯩ ꯊꯦꯡꯈ꯭ꯔꯅꯦꯕ ꯂꯣꯏꯁꯤꯜꯂꯨꯔꯒꯦꯀꯣ ꯆꯠꯂꯣ ꯂꯣꯏꯁꯜꯂꯨꯔꯁꯤ ꯂꯝꯁꯨ ꯂꯥꯞ ꯆꯠꯁꯦ ꯍꯥꯏ ꯇꯥꯃꯣ ꯍꯜꯂꯛꯄꯅ ꯍꯥꯜꯂꯅꯦꯕ ꯑꯗꯨ ꯏꯇꯩꯃ ꯀꯦꯔꯤꯅꯦꯅ ꯃꯧ ꯃꯥꯜꯂꯒ ꯊꯣꯛꯂꯛꯀꯅꯤꯀꯣ ꯂꯩꯁꯥꯕꯤ ꯃꯥꯟꯅꯕ ꯀꯦꯔꯣ ꯍꯥꯏꯔꯒ ꯅꯍꯥꯟꯁꯨ ꯃꯧ ꯃꯥꯟꯗꯅ ꯈꯤꯇꯪ ꯉꯥꯏ ꯂꯣꯏꯁꯜꯂꯣ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯅꯪꯁꯨ ꯂꯣꯏꯁꯟꯗ꯭ꯔꯤꯕꯣ ꯀꯣꯏ ꯆꯧꯁꯦ ꯍꯥꯏꯔ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯁꯟꯗ꯭ꯔꯤꯕꯣ ꯂꯣꯏꯁꯜꯂꯨꯔꯣ ꯆꯠꯂꯣꯕ ꯉꯥꯏꯈꯣ ꯅꯪꯒꯤꯁꯦ ꯑꯩꯒ ꯀꯣꯏꯅꯔꯤꯔꯥ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯒ ꯀꯣꯏꯅꯔꯤꯔꯥ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯏꯇꯩꯃ ꯇꯥꯔ ꯀꯩ ꯈꯟꯗꯣꯔꯤꯒꯦ ꯑꯁꯦꯡꯕꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯗꯣ ꯀꯔꯤꯅꯣꯕ ꯅꯪꯅ ꯈꯜꯂꯤꯁꯦ ꯊꯥꯗꯣꯏ ꯑꯩ ꯀꯔꯤꯝ ꯇꯧꯗꯦ ꯍꯥꯏꯕ ꯅꯪꯕꯣ ꯏꯇꯩꯃꯁꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯀꯣꯏꯗꯣꯏꯅꯣ ꯉꯥꯎꯔꯕ ꯅꯪꯕꯣ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯅꯄꯨꯛ ꯆꯦꯟꯗꯣ ꯁꯦꯡꯉꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯆꯥꯏꯅꯤꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯋꯥꯈꯜꯗꯣ ꯌꯥꯝ ꯐꯠꯇꯅ ꯈꯜꯂꯦ ꯍꯥꯏꯕ ꯁꯤ ꯏꯇꯩꯃꯒ ꯑꯩꯒꯗꯤ ꯁꯤ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯗꯅ ꯏꯆꯤꯟ ꯏꯅꯥꯎꯗꯣ ꯂꯩꯃꯤꯟꯅꯔꯤ ꯉꯥꯡꯉꯤꯁꯨ ꯅꯪꯕꯣ ꯃꯤꯅ ꯇꯥꯔꯒ ꯏꯇꯩꯃ ꯇꯥꯔ ꯀꯩ ꯈꯟꯗꯣꯔꯤꯒꯦ ꯆꯠꯂꯨꯔꯣ ꯀꯣꯏꯕꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯒꯅꯦ ꯆꯠꯂꯨꯔꯣ ꯑꯩꯗꯤ ꯆꯠꯂꯔꯣꯏ ꯀꯩꯒꯤ
ꯑꯩꯗꯤ ꯅꯪ ꯆꯠꯇ꯭ꯔꯗꯤ ꯆꯠ ꯉꯝꯃꯣꯏ ꯆꯠꯂꯣꯏ ꯑꯩꯁꯨ ꯑꯩꯗꯤ ꯆꯠꯂꯣꯏ ꯊꯥꯗꯣꯛꯑꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯒꯤꯁꯦ ꯍꯥ ꯅꯕꯥꯅꯤꯅ ꯍꯧꯖꯤꯛ ꯁꯥꯟꯅꯍꯧꯕ ꯋꯥꯔꯤꯗꯣ ꯑꯩ ꯐꯖꯅ ꯇꯥꯔꯕꯅꯤ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯆꯤꯡꯅꯔꯛꯏꯁꯦ ꯍꯨꯔꯥꯟꯕ ꯐꯥꯒꯦꯅꯅꯦ ꯂꯨꯃꯛꯏꯁꯦ ꯀꯨꯏꯔꯕꯅꯦ ꯅꯪꯅꯦ ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯀꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯩ ꯊꯤꯔꯛꯄꯁꯨ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯅꯪ ꯊꯥꯗꯣꯛ ꯑꯩ ꯋꯥꯝꯇ ꯌꯥꯔꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯀꯣ ꯊꯣꯛꯈ꯭ꯔꯣ ꯊꯥꯗꯣꯛꯑꯦ ꯑꯩ ꯍꯥꯏꯖꯤꯝ ꯇꯥꯕꯤꯕ ꯌꯥꯔꯦ ꯍꯥꯏꯕꯅꯦ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯅꯪꯒꯤꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯇꯥꯛꯇꯕꯗꯣ ꯑꯩꯅ ꯇꯥꯒꯗꯕ ꯅꯠꯇꯦꯕ ꯅꯕꯥꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯕꯨ ꯑꯩ ꯂꯣꯏ ꯈꯪꯉꯕꯅꯦ ꯀꯩꯅꯣꯝ ꯇꯧꯏꯁꯤꯕꯣ ꯍꯩꯃꯥ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯁꯨꯡꯇꯥ ꯇꯥꯔꯣꯏ ꯁꯦ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ ꯇꯧꯔꯤꯁꯤ ꯍꯥꯏꯕꯀꯣ ꯆꯠꯂꯣ ꯌꯥꯔꯦ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯆꯠꯇ꯭ꯔꯤꯕ꯭ꯔꯣ ꯆꯠꯂꯣ ꯊꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯑꯃꯗ ꯀꯔꯝ ꯆꯠꯈ꯭ꯔꯒꯦ ꯏꯅꯝꯃ ꯌꯥꯔꯦ ꯃꯥꯏ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯁꯨꯄꯟ ꯄꯜꯂꯛꯀꯅꯣ ꯏꯅꯝꯃꯅ ꯍꯥꯏ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯅꯍꯥꯟꯗꯒꯤ ꯅꯨꯄꯥ ꯀꯣꯏꯌꯨꯅ ꯑꯩꯉꯣꯟꯗ ꯏꯟꯖꯜꯂꯤꯁꯤꯗꯤ ꯁꯤ ꯇꯧꯅꯕ꯭ꯔꯣ ꯍꯥ ꯏꯅꯝꯃꯅ ꯃꯥꯒ ꯁꯥꯟꯅꯔꯤꯕ ꯗ꯭ꯔꯃꯥ ꯃꯌꯥꯝꯗꯣ ꯑꯩ ꯉꯁꯤꯗꯤ ꯂꯣꯏ ꯈꯪꯉꯦ ꯁꯤꯒꯤ ꯋꯥ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯗ ꯂꯣꯏ ꯍꯥꯏꯗꯣꯛꯀꯅꯤ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯀꯩꯅꯣ ꯋꯥ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯁ ꯋꯥ ꯃꯥꯏꯒꯦ ꯇꯥꯎ ꯅꯪꯅ ꯍꯟꯇꯛ ꯏꯆꯟꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯅ ꯇꯥꯏ ꯀꯥꯏꯗꯩꯅꯣ ꯍꯥꯏꯕ ꯇꯕꯗ ꯅꯪꯅ ꯑꯦꯕꯤꯗ ꯈꯪꯅꯕ ꯅꯨꯄꯥꯗꯨꯕꯨ ꯅꯪꯅ ꯐꯩꯅ ꯍꯥꯏꯔꯒ ꯏꯟꯖꯟꯅꯔꯒ ꯏꯆꯟꯅꯨꯄꯤꯁꯤꯒ ꯀꯣꯏꯅꯍꯜꯂꯒ ꯅꯪꯅ ꯁꯥꯟꯅꯩ ꯂꯤꯂꯥꯗꯨꯅ ꯀꯔꯤ ꯅꯪꯅ ꯁꯥꯟꯅꯩ ꯂꯤꯂꯥꯗꯨꯅ ꯀꯔꯤ ꯂꯤꯂꯥꯅꯣꯕ ꯈꯨꯝꯃꯣꯕ ꯑꯗꯨꯗꯤ ꯐꯩ ꯈꯪꯕꯗꯨꯗ ꯁꯨꯝ ꯑꯣ ꯐꯩ ꯈꯪꯕꯗꯨꯗ ꯃꯥꯒꯤ ꯃꯤꯡꯗ ꯅꯪꯅ ꯃꯅꯨꯡꯗ ꯂꯤꯂꯥ ꯑꯃ ꯁꯥꯟꯅꯩ ꯅꯠꯇ꯭ꯔꯣ ꯍꯥ 마기 밍다 낭나 아맘말리 람 사네 나트라바 tong tong aise apang manupane na khangan ko mauwer ba noina nasa na suna puroi ba sena da lai ga da ba noina imung manungi awat apa sena da lai ga da ba noina sigum ba ithak irang da yum kaina na ba leipak kaina na ba khunai rol simang na ba chatta taragadi nupi khunai rol sida haugi ba imai bel kayana logi ba thogang singadu na khoi na mang thokna ba khoni sikai noina mang thokna khoni sikai no hausi swai hiram khudi makta tabak khudi makta 이슈음땅 털어놓고 맞답니다. 이마이벨 매암시네. 종톡다는 레박 또 오늘이지. 시바장 박항다게. 마시가 노이네 이탁이랑다. 마시 미했다나 힘 주파 차나다나. 내가 맞다오드나 카라이드나 꼬at나 노이네 떠우리 매암시 거리면. 노이네 사내 매암시 깨나네. 능 혹시 아이가 가이네라가 능 나밤다 레이기 맞답니다. 믿게 아니 능 까나나 힘진 비도리. 까나나 힘진 비도리게. 능 나도 우방암브로. 능 나도 우방암브라바. masih ada tolak kata ba mak